ꯍꯧꯖꯤꯛ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯡ ꯅꯝꯊꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯑꯀꯟꯕ ꯑꯦꯛꯁꯟꯗ ꯃꯤꯑꯣꯏ 5 ꯁꯨꯔꯦ ꯂꯩꯈꯤꯗꯕ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯕꯒꯤ ꯃꯃꯤ ꯂꯩꯇꯦ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤ ꯏꯔꯥꯡ ꯑꯁꯤꯗ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯣꯇꯦꯁꯇꯔ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯥꯏꯕ ꯄꯣꯠ ꯅꯨꯡ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯎꯕ ꯐꯪꯂꯤ ꯌꯧꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯌꯔ ꯀ꯭ꯔꯦꯀꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯄꯥꯏꯔꯛꯄ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯑꯁꯤꯁꯨ ꯏꯍꯧꯔꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯞꯄꯒꯤ ꯑꯣꯏꯕ ꯃꯃꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯣꯔꯛꯂꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯈꯟꯈꯤꯕ ꯃꯍꯨꯠ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯪꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯒꯠꯄ ꯑꯦꯂꯣꯋꯦꯟꯁꯁꯤꯡ ꯐꯪꯂꯝꯕꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯁꯔꯨꯛ ꯌꯥꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯇ꯭ꯔꯤꯒꯔ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯏꯍꯧ ꯍꯧꯕꯁꯤꯡ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯥꯏꯀꯔ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤꯕꯅꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯣꯕꯣꯕꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯍꯧ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯃꯤꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 2ꯗ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯚꯤꯛꯇ꯭ꯔꯤꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯣꯕꯣꯕꯣ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯔꯛꯂꯤꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ 2025 ꯑꯥꯒꯁꯠ ꯊꯥꯒꯤ ꯑꯣꯏꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤ ꯑꯁꯤ ꯑꯥꯒꯁꯠ ꯊꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯏꯚꯦꯟꯠ ꯈꯔꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔꯒꯤ ꯊꯥꯅ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤꯅ ꯐ꯭ꯔꯥꯟꯁꯅ ꯃꯔꯨꯑꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯍꯧꯈꯤꯕ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯛꯂꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯐꯣꯔꯦꯟꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯍꯦꯟꯗꯜ ꯇꯧꯔꯤꯕ ꯆꯤꯐꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯁꯨ ꯐꯪꯐꯝ ꯑꯃ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯇ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯁꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕ ꯏꯖꯔꯦꯜꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯦꯂꯦꯁꯇꯤꯟ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯦꯅꯦꯗꯥ ꯏꯚꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯐꯥꯎꯕ ꯌꯥꯎꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯃꯗꯤ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯄꯟꯗꯨꯅ ꯗꯦꯟꯃꯥꯔꯛꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯕ ꯕꯦꯁ ꯁꯣꯂꯨꯁꯟꯅꯤ ꯍꯥꯏꯔꯤꯕ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯊꯤꯑꯣꯔꯤ ꯑꯁꯤꯕꯨ ꯔꯤꯛꯁꯇ ꯊꯝꯗꯨꯅ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯃ ꯄꯤꯔꯔꯦ ꯍꯥꯏꯗꯨꯅ ꯗꯦꯟꯃꯥꯔꯛꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯅ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯍꯟꯕ ꯅꯩꯇꯅ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯦꯃꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯟꯅ ꯕꯦꯛ ꯇꯧꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯅ ꯅꯧꯅ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯃꯁ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯂꯣꯟꯆ ꯇꯧꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯕꯦꯂꯦꯁꯇꯤꯛ ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯌꯥꯎꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯁꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯟꯗꯛꯀꯤ ꯑꯅꯤꯁꯨꯕꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯤ ꯃꯗꯨꯗꯤ ꯁꯥꯎꯗꯔꯟ ꯌꯦꯃꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯁꯦꯝꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯔꯤꯕ ꯑꯍꯃꯗ ꯑꯜ ꯔꯥꯍꯥꯋꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯌꯦꯃꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯣꯚꯔ ꯇꯧꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ
ꯍꯧꯖꯤꯛ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯃꯣꯍꯝꯃꯗ ꯑꯜ ꯑꯇꯤꯐꯤ ꯑꯃꯁꯨꯡ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐ ꯃꯣꯍꯝꯃꯗ ꯑꯕꯗ ꯑꯜ ꯀꯔꯤꯝ ꯑꯜ ꯒꯥꯃꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄ ꯑꯦꯟꯇꯤ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯣꯄꯟꯂꯤ ꯃꯦꯗꯤꯌꯥꯗ ꯊꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯍꯧꯖꯤꯛ ꯑꯥꯒꯁꯠ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯇ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯌꯦꯃꯦꯟꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯍꯨꯇꯤꯁꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯗꯒꯤ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯍꯥꯏꯔꯤꯕ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯄꯨꯜꯂꯤꯕ ꯑꯗꯨꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯞ ꯆꯥꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯁꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯈ꯭ꯔꯦ, ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯣꯟꯆ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯝꯊꯪꯅꯔꯤꯕ ꯂꯦꯕꯅꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯦꯖꯕꯣꯂꯥꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯏꯖꯔꯦꯜꯅ ꯍꯧꯖꯤꯛ ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯁꯤꯅ ꯌꯦꯃꯦꯟ ꯍꯥꯏꯔꯤꯕ ꯏꯖꯔꯦꯜꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌా ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯍꯥꯠꯄ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯃꯈꯣꯏꯅ ꯃꯥꯡꯖꯔꯛꯄ ꯃꯉꯥꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯐꯪꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯎꯔꯛꯂꯤ꯫ ꯏꯔꯥꯟꯅ ꯃꯔꯨꯑꯣꯏꯅ ꯕꯦꯛ ꯇꯧꯗꯨꯅ ꯏꯖꯔꯦꯜ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯤꯡꯈꯠꯈꯤꯕ ꯗ ꯑꯦꯛꯁꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯁꯤꯜꯂꯛꯄ, ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕ ꯋꯥꯐꯝ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯣꯛꯁꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯑꯁꯤ ꯁꯣꯟꯊꯔꯛꯂꯕꯅꯤꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅꯤ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯇ ꯆꯠꯇꯨꯅ ꯁꯤ ꯖꯤꯟꯄꯤꯡꯒ ꯄꯨꯟꯗꯨꯅ ꯄꯨꯇꯤꯟꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯅ ꯏꯟꯗꯤꯌꯥꯗ ꯇꯧꯔꯤꯕ ꯄ꯭ꯔꯦꯁꯔ ꯑꯗꯨ ꯃꯊꯧ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯈꯛꯇ ꯅꯠꯇꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯑꯦꯁꯅ ꯊꯝꯂꯤꯕ 50% ꯇꯦꯔꯤꯐ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ 50% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯖꯥꯗ ꯑꯅꯧꯕ ꯑꯣꯄꯔꯦꯁꯟ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯣꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯇꯨꯔꯀꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯒ ꯃꯨꯛ ꯍꯧꯅꯅ ꯊꯣꯔꯛꯂꯤ꯫ ꯃꯃꯥꯡꯗ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯣꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯤ꯫ ꯇꯨꯔꯀꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯗ ꯌꯥꯝꯅ ꯇꯣꯡꯖꯕ, ꯂꯝꯕꯤ ꯀꯌꯥ ꯑꯃ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯖꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯇꯨꯔꯀꯤꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯗꯠꯂꯦ ꯍꯥꯏꯗꯨꯅ ꯇꯨꯔꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯑꯣꯏꯕ ꯀꯥꯔꯒꯣ ꯁꯤꯞꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯨꯔꯀꯤꯌꯥ ꯐꯥꯎꯍꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯃꯨꯛꯅꯕ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯨꯔꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯈꯤ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯃꯁꯤ ꯅꯠꯇꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯃꯇꯦꯡꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯕꯒꯤ ꯑꯣꯏꯕ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀ ꯄꯨꯟꯗꯨꯅ ꯇꯨꯔꯀꯤ ꯑꯁꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯨꯔꯀꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯦꯛꯁꯟ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯍꯪꯅꯗꯕꯗꯤ ꯅꯠꯇꯦ꯫